MLA के रंजितना सेल पुथोक्तुना सुगनु अमसुंग सेरौगी लांजेनरुरबा महिरोसिंग स्कूल की मिंग चनबीबा हौख्रे हाइबा वफम खदनी ओजा अखोगी मेगी अहुम लिसिंग अनिगा कुनहुमदोइदगी कुकी जो टेररिस्टिंग ना मैतैदा आतमनना ऑनसिंदुना तमथिरबा लान चथखरबसु सुगनु असेंबली कॉन्स्टिट्युएंसी की ओइनदी MLA के रंजितना पीस कमिटी सेमदुना ngakthokpagi numit kunmangani rom matungda lan yausilakpadagi yum thadoktuna lanjenarurabasu hojik tapna tapna masagi mayum ingkolda hanjin hannaba haurak labasingi mahai tamliba angang punamak school college ming chanbada changba senpham sing MLA na puthokani haina lauthokibagi matung inna lanjenaruba imung singi mahairoi sing Ming ahan ba oina hadak bo sem amsung ko shem na loduna pangthokpa class 10 amasung 11 gi examination sing damai paklak laba sugnu amasung serogi lanjena ruba imung sing mahiroi sing damak MLA na achang ba senfam puthokuna sugnu higher secondary school da class 11 amasung 12 ki ming chan ba hokre ba wafam ni yamna dokhalak liba khongthang se yamna maram cha ba khongthang amani haina lojai oza kari wafam thambini hojiki MLA Ranjitna akoi lan sokhalaba adugumba people sing tugi damakta akoi maruoina akoi tungi yumbiren oirakadori ba angang sing tuna mahi masing tambada phangi ba chaithieng duda akoi khaitang help toba khaitang makhong somba makhoida anoba asama anoba makhoida maktasu akoi lengak leiri natraga makoi dam tasu akoi MLA leiri natraga akoi miam leiri haiba moida akoi encouragement nama pibagi khongthang ni haina masi akoi lawi masi amna appreciate tawi anu masi akoi maru oina akoi gi IDP sing haiba tare state sida leriba akoi gi land sina maram oiraga akoi gi mass people sida yamna paksana sokhrabani mayam je loi namak ta education gi field da or economy gi field da any sector da highly later na sokra bani adu mayam je ge marak ta kwai ge na sathi na soi se IDP sing sineba na IDP sing sigi adu gumba manung da so tung yumbiren oira kadori ba angang kaya amakak masi pak na khoi gi like la shoot tamak ta ba masina maram oira kan da generation nama prasiba yabagi tangkak lakpa sigi tangka amani khoi na mayok na ri si masi amna serious hoina khoi leriba state sida leriba political leader sing sina khanba and even CSO sing maikai dagi shu ate leriba khoi gi individual sing maikai dagi shu masi am serious hoina khanba tangai phadaba lai ar maram oira kan da khoi gi generation nama pungtum tum na mangba yabagi sirakpa yabagi tangkak tu lakadori bani anu sumaina sigi tangkak sida khoi MLA na sumaina khongthang khara lokhat pirak pase masiti ate MLA sing na suma tau tam ningai oi haiba afam se thamjage maru oina shunugi MLA na ga yamne exemplary oiba yamna phajaba khoi pot amakha khoi manipur ge miyam da IDP sing sigi concern se khoi khanba mathau taine masi khoi ignore to bu chumoi ne sumaina khoi tokham thuine haiba pot amakha mayam da khoi masi thillaga takpirak ba haitare masigi khongtha ama lakpase masi makti yamna khoi ge yam brightest soiba adu ba step amani na khoi lawi masi appreciate tawningai oi adu khoi makai dagi su humbly khoi appreciate tawi ha bo famsi thamjage thagachri oza mathangda